Ashiba Taotharakle ngarang nungthil pung ani ga makhairam tabada Imphal East ki sagol mang PS na konba sambai club manakta kongba turel asiba sang ama tautharakli miyadu sambai awang lekai digi moirang thim surje se yakhai ga tret apopa lekhidraba ibo hanbini haiba khangba ngamkhri KPA amasung KNA na sakhang balaiti Kuki People's Alliance KPA na handak Kuki gi su group to yawriba KNA amadi UPF na separate administration demand party haiba masem na ba oppose tauba sida ayaba people lethi KPA gi MLA ani nauna political party ama semba sida yawi wak lethi Singhat Assembly gi MLA chinung thangjau amadi cycle AC gi MLA kimne hokip hangsingan asi KPA gi mihut oina mikal mai pakibani MLA ani sigi matang lorak po warep asi KPA gi warep natragana Kuki Miam gi warep nati makhui ani gi marana gi warep ni KPA gi oina Union Territory Legislature gi shakti leiba ama gi makhada separate administration ama tan ba highway sida sabsaba phire pai karigumba tara humdoi subu Manipur Legislative Assembly gi mikhalda party asigi mihut mai paklagadi dimana si soidana tangani adubu su kangbuna propose tawriba separate administration demand party asida KPA na sarug yaba natragana sogat palaiti miyamna lana pauthoki pa si thajabigano India asi democratic satpak constitution lengak leiba amani sudo khuyek piba militant group singna lauraga satpa leipang nathi Kuki Miyam gi tungi leiba asi Kuki Miyam na democratic oiba khongthang na lobo warep na oigadabani hari amaromda Kuki National Assembly na su UPF amadi KNO gi makada khuyek piba group singna su group singna nauna sem na propose tawriba separate administration demand party is na sogot panatragana sakhang balati KNO amadi UPF asi su do khuyek piba organization ama oina ground rule ngak na sakadabani loinana Manipur gi apun bigi saktam ikai khumna phamthui hauzik oiriba Manipur gi law and order gi kai tharakpa phiba masida Kuki National Assembly gi oina lakaduriba tara humdui suba Manipur Legislative Assembly gi mikhal English ngani ga kunga treta pangthokaduriba sida party asi gi oina constitutional amadi democratic oiba pambaina maitai singa political gi oina tokhain khongthang lokhalakani loinana mikhal da Kuki Miyam na pirakpa mandate adu party asi na logani hari Chief Minister Yumnam Khemchand chaheidaba nisha thakchin chasinduna Kuki singna taliba demand asi pithokhidr haibagi mi paiba phaurai Chief Minister Yumnam Khemchand saliba tha asigi July 9 da sakhiba senapati gi khoksat halakpada kangla tongbi namdilong village gate mafam adugi khunja singna naga misam taru Kuki narcotic singna miathina hatokhibagi asumba well pigadabani haina sadakhiba protest aduda CM na senapati khoksat aduda chaheidaba thakchin nisha kya thakchin chasinduna khunja singa du unab lakhibani mana lakhiba phibam maduna asat awok singna kana kaidauba yaurabano haiba phawba miyamna hainakhibani mapi mapa mu oina mahaki thawang du yamna leba masa tadaba mani mahaki thawang singa sinati kumja English singa ni taraga taruki mata madugi CM na ayu angan mada district taret nauna hapsulakpagumna haujuk paliba CM Yumnam Khemchand chaheidaba thakaidaba nisha thakcinduna Kuki singna taliba separate administration asi pithokhidr haiba mi paiba phawre haina Kobru Range Liangmai Women's Union gi co-convener Weriangjin Liu Sawang Phungdorakhi wafam asi ngarang namdilong village gate kangla tongbi de satliba sai sigi me tara hundoida lairon bai phi village ki Kuki khunja singna naga misam taruk faraba matung KNP da khusinaduna misam taruk adubu sanga hatpagumna matup kaktuna hatok pirakhibigi numit humdraga mari suraba sigi asumbo well fangalu haina Kobru Range Liangmai Women's Union sinduna pangthokiba wakat mipamaduga mari leidana phongdorakhibani makata na Weriangjin Liu Sawang na hai ngasimak social media natana numit kharani gi mamang gi Kuki singna urkhul lambi da lakpa asa atakpu gari sing gi sana thana pa polam sing munduna satharakli basi state amadi central forcing laina satakibada matam khar ki mamang du FCI gi seng sakpu duna lakpa gari driver amasu nongmaina kaptuna hatkhiba gi thawdok thokhiba lekrabani thawdok sing asi state amadi central forcing kari so amata hakhiba lekti adob isam samna kanagum amata da ayat apan pi dana nagami sam taruki asumbu well gi damak sathariba wakat mi phamasida central forcing laktuna national with a walk at me pum satabi yaro hena ating mapirak pa si lamda masigi yellow missing bu istera madi center langan yam hantaba mi yang amad thamani adu lamda masigi yellow proof singi oina di asumbu well asi phangdriba power economic blockade asi lepa letna sataki gani haiki bagaloina makata nam han hai saningai thakningai leiraktraga tuna lambi saraka tholaktuna asa athak
mulak kuki singna total shutdown torakliba si makhoi karamba agenda no natragana lenga asina manaraga kuki singna taliba separate administration asi pithokna lalong amara haibasi yamna singaningai oiba mani amade minung sima se ramata yaudraba wakhal yamna pikpa mi marakta tinba yadraba deputy CM nemsa khibgena si KNP gi lusingba ST thangboi gi loina bini haibasi lenga os khangni bani naga misam taru hatpada nemsa khibgen gi mapuroiba si yamna sauna senai haibasi lebak miamda natana lenga asina su khangni bani masida nemsa khibgen natana paliba lenga asina KNP gi lusingba lairon baifei village ki sipu ngasi phawo phawa ngamdriba si nemsa khibgen si miam gi mihut amani haina leibada yamna matik sadraba misa mane masana khangna moral ground thabak thadokadabane have wapum kya sfungdorakhi security force na yamlaba nongmay amasum bomb fokatkri security force na tampam sum singi tungan mafam sing sa tharakpa operation gi sarwam oina ngarang ayupung ahunga minute taraga mangarum satpada Bisnupur district ki Loktak police station konba lamdana amasum geljangi awang thangba maikeida thibo humbi ki thabak sa thabada yamlaba khusukulai sing forkri police ki pawda akaknaba paw ma phangmari gi Bisnupur district police commando ani suba Jammu Kashmir light infantry amadi Loktak police station ki apun bati maman satakibu operation da fagalaba khulai singa dudi magazine ani ga kona ba AK-47 rifle ama double barrel ama country made sniper rifle ama Beretta 9mm pistol ama magazine ama country made 9mm pistol ani magazine ani MM51 gi motor shell ama hand grenade kuntraga taruk HE ani Insas LMG magazine ani 303 rifle ki magazine ani SLR ki kapiyari maru taraga mapan 303 ki maru mapan AK ki maru nipan radio set ama bulletproof plate ani bulletproof ki jacket kunamadi helmet tarani makata na Manipur police na KCP MFL gi miyo ma miyamdagi namduna CL khaibi ki maral fare farba miyo du gi maming Yensenbam Sandrasen Allies Pasisa yang kinti kawi irilbung PS ki manung sanba lamdung lam khai digin hans report tauri laingak na lepa OPD ticket mamal dagi henga na lupa chama dagi samag yang kai phawba lawramba thengnare puya laingak na yengsin bidaba dagi Imphal East ki Moirang Porel CAC private hospital amagum shell logduna salairamba puya na thenakri hospital asida laingak na doctor manga staff nurse ahum posting pirami Doctor manga ki manung nagi Doctor Surbala ko bi nupi ama thabak karaktabana lainga ki doctor nataba manamo chasinduna mathau torami Manipur gi mafam amata da tawdaba mong da community health center sida OPD ticket lupat chama madi OPD matam loiraba matung emergency da ticket mama lupat chama gi phawput lahori ultrasound mirol bi gi lupat chahuma madi atai anaba singina lupat chawngal rom thengnarakhi nganang yengsin khongcha aduga mari raina puya gi secretary general longjam abothena phungdokhibada health center asida doctor specialist amata leitabi gi mathakta lamdam asigi layeng sangsing asida lenga na thariba doctor nursing motion bi gi thawdo asi mafam asi satnabi amagum sathanam ba asi yamna lebak thibne bo wapam yonas phungdokhi